Kuki lalaubasingne naga macha ama nongmaina kaplubadage Kanglup anigi marakta nongmai kapnaba haurakle. Ngahan ayuk Kangpokpi bazarda gari accident thokpa amaga mari leinana Senapatidagi naga macha ama Kuki lalauba KRA ge kadarama na makokta nongmaina kapnaba hotnabada sining sitta nanthokhaubadage naga amasung Kuki anigi marakta achouba wathok ama lakba haurai. Wathok asi santainana hotnabada Kuki lupsing haibade Committee on Tribal Unity Kotu Kuki Student Organization KSO Kuki NP Kangpokpi gi mihut sing na wathok adugi matangda yasinanaba yamna kanna honaragasu yasinaba ngamkhedre. Chairak Kuki lalauba singna Kangpokpi bazarda masing khangdaba nongmai kaya naga singdo onsilaga kapkhre. Naga singi maikedagisu Kuki romda onsilaga akanba mongda nongmai kapnakhre haina press na phangba awangba thaki source amana haire. Paugi source asina makhata na hairibade hairiba thogdok adu ngahan ayuk Kangpokpi bazarda naga macha amana gari thauraga lakpade accident thokpadage KRA gi Kuki lalauba amana nongmaina kapnaba honakhe. Adubu chatminariba naga macha amana inthorokpadage nongmaina di palhaudre. Nongmaina pandragasu Kuki lalauba aduna nongmaina namlaga naga macha adu tamthina phubadage sining sita hingaubani haire. Thogdok adugi makha tarakpada Kuki lalauba singna akanba maongda blank fire tawbaga loinana naga macha sing adubu phuba yaba phubadage ka hena wathok adu saukthorokpane. Thogdok adu thokraba matung naga macha sing aduna Senapati da laklaga naga singi oiba meeting ama pangthokhe. Hairiba meeting adu da Kuki macha singna Senapati da laklaga potsai laibada pidaba Kuki sing Senapati da sangandaba amade sathok chasin tahondaba loinana Senapati da laiba laingaki ana layeng sangseng amade private clinic sing da lairamba Kuki anaba sing khudakta halankibaga loinana Senapati kaithel khuntak lan sikhe. Thogdok adugi matungda Kuki loop sing da Naga People's Organization da haijaraktuna wathok adu yasinanaba honarakhe maduda Naga People's Organization gi maikaidage makoina wareb adu lawba ngamloi. Aroiba warebte United Naga Council UNC da chatlu haina phongdorokpagi matunginna ngarang nungthil pung 3 taba matamda Kuki loop sing amade Naga loop sing gi oiba apunba meeting ama Senapati da pangthokhe. Adubu hairiba meeting adu da nakal ani gi marakta yasinaba purakpa ngamkhedre makha tana Senapati da Kuki sing changbagi athingba dude adumak laidi haikhe. UNC gi maikaidagi Kuki sing da phongdokhi hairiba wafam de karigumba wathok asigi matangda yasinaba ma puraksi haiba taragade ngahan gi thogdok adu da senariba KRA gi miyoi sing adu Senapati da purakadabane karigumba puraktaba taragade wathok asigi waroisin purakpa ngamloi haina phongdokhi haire. Naga singna phongdorokliba wafam adugi matung tarakpada ngarang numidang wairamdagi lepa leitana naga taba mafam singda Kuki singna akanba mawongda nongmai kapsinduna landarakre. Kuki singna nongmai kapsilakba aduda naga singi maikaidagi suhanduna nongmai kapnakre haina pawasina makha tare. Atopa se phong amadana Kangpokpi gi liyangmai khulda Kuki singna nongmai kapsilakre Senapati da Kuki changba thingkhre hana lairamba singsu satkhina bakhangankhre. Kangla tombi da leiba liyangmai khulda ngahan numidang Kuki militant singna akanba mawongda nongmai kapsilakbadage liyangmai khunja sing aduna su handuna nongmai round kaya marum kaptuna nakal anigi marakta chawna ungkhanaba thokre. Senapati da Kuki phurup ki miyoi sing changba thingkhibaga loinana mafam asida hana asanba kada leramba miyoi sing phawba chatkinaba akanba warning pikhre. Press na phangba pawgi matunginna nongmai kapsilakpagi thogdok ase ngahan numidang pung 9 lom tarakba duaida thokhibane. Khulai matik sana pairaba Kuki militant sing aduna liyangmai khuladuda akanba mawongda nongmai kapsilakhe. Maduda liyangmai gi yum anida akaya toy yaukhe minute kun lom supna nongmai round kaya marum kapsilakpadage khunja singi maikaidage su handuna nongmai kapkhe. Maduda Kuki militant sing aduna wireless set nongmai kapna ba leplasi haina phongdorokhe. Kari maram gi damak nongmai kapsilakliba no haina hangbada liyangmai khuladuda maitei sing lakle haiba pau tabadage section thorang waina kapkhibani haina Kuki militant sing aduna phongdorokhi haire. Adubu hairiba mafam sing asidade maitei amata lakhiba leite haina liyangmai khunja amana pausi asida phongdorokle. Chairak asida ngaha nungthil Naga furup ki miyoi kharaga KRA oiramgani haina chingnaba Kuki khulai paiba kharaga gari thengjinabagi wahauda ungkhanarakpadage Kuki khulai paiba duna nongmai kapthorokpadagi achoba wathok oikhraba matung ngarang kotu gi mihut sing Senapati da laktuna NPO ga wari sananaba matam lepnakhrabasu Kuki gi nongmai kaplakhiba miyoi adu puthokpa ngamdabadagi wari sanakhidre. Adumakpu Senapati da UNC amade NPO gi oiba punba mifam ama pangthoktuna wafam kaya marum khanakhre lakliba ningthokaba numit asida Kuki NP amasung UNC ani gi marakta wari sananabasu lepnakhre haire.
ngahan thokiba gari thengjinnabagi thokdok aduda bolero amada lakba kuki khulai paiba miyoising aduna nagagi khunja amada khupakna tharamkhibasu leiribane loinana hairiba miyoy adumakna nongmai adu kapthorokibane thokdok asigi matangda kuki gi lup kharana nagada lankhre haina phongdorokhiba leikhre loinana soklaba gari adusu makhoina semjaragi haina haijarakhiba leikhre masida sunatana kuki lalauba aduna kablakhiba nongmai adusu nagagi village volunteer singda sinarakre adumakpu nongmai kablakliba miyoy adu putho haibada hojik phawba puthokpa ngamdan leirakliba asumna thengkhang kayada kuki khulai paiba singna naga singbu otpa naibagi thabak kayara khanna satharagliba sina maram oiraga senapati townda kuki changbada thingba thamkhibane masida sunatana hana senapati gi asanba yum singda dukan phambagi lairik tambagi amade ana layengi damak leramba miyoy singsu hankhina ba kanba yathang phongdokhibani haire